Ngasisu mayam Manipur Top Channel gi maiked gi special video ngtang puduna laksari mayam loifok taminasi mayam na khangjin bada aduki kana duraba content amani haina mayam khanjai mayam loifok taminasi sigi content sigi maming sina mayam session just nautuni surigi judgment amasum order na shibigi serak piba ohum sure haibasi mayam Manipur gi itihasik te oina di yamna khangjin bada kanai khanjai mayam su loifok taminasi Magi case mahana pikiba sibigi serak pikiba ahum dupuki mayam mathang sitna mayam da share tawjarake masa lumlabi laisabi hatkiba nungsinaba nupa ko na sibigi serak pikre habisi mayam inaw no phongaba se phong singdagi ngang da su mayam da anirak thokna share tawjarkrabani muksandok no mayam sitaminasi sahi anirom nungsinaru rakpada yumban punsigi aron mamari lainaraktuna tha taruki angang na puraklabi laisabi ama busielasi haiduna Namthak tawduna kautolaga maukri lakhatuna wakal tahandraba matungda ikai khumnaba amuk hanna manghan biraga mayada hu haijinduna hatlaga tureal thadakiba khwaidigi tangna thokpa nupi oibisingda sathaba tamthiraba crime singi manungda ama oiraba thawdokta sienaba laikhidrabigi nungsinaramba nupa kotna lupa lising yangkhaigi fine thiananaba khangankibaga loinana sibagi sairak pikre ngasi session just thawal e nautuni sorigi kotna pangthokiba sentence hearing gi matungina pigiba thawdu asiga mari leinaba case ki order of sentence ta shibagi sayak pikraba nupa adugi maming irom saurin sei kuntra kawi thawal district ki manungsanba laisang them thong manungdagi ai biren gi masanupani court asigi just e nautuni sorina maki open court lakthokiba order of sentence asigi matungina nupa asina satakiba minungsi yaudaba crime sing adugidamak Indian Penal Code ki section 302 murder 376 nupi ki ikai khumnaba namduna manganba amasum 316 pok triba angang mamagi punungda leidingida hatpa gidamak makpu sidriba phawba thari yananaba khanki court na pikiba order of sentence asigi matungina Thauri yanduna hatlagadaba convict asina pirakadaba lupa lising yankhaigi fine senpham asi maki makhutta laikhidrabi asaibam Rajeshwari gi apokpi mamana pinanabasu khanki masigi matakta National Legal Services Authority NALSA compensation scheme for women victims survivors of sexual assault other crimes 2018 gi section 357A of to criminal procedure court ki matungina lupa lakh tara gi senfam amasu laikhidrabi laisabi asigi pokminaba maupa asaibam thambau sanada district legal services authority thawal gi mekedigi ngasigi order of sentence asi phangba numitegi paraga numit humphuni gi manungda pinanabasu court na direction pikhi loinana masigi order of sentence asi yauna fado asigi matakta tha asigi kungani pana lakthokiba judgment amasum order adugo loinana masigi copy sing Manipur State Legal Services Authority masalsagi member secretary da lokhatpam tokpa thabak sing lokhanabagi dama pinabasu khanki Manipur Central Jail Sajiwagi SP nasu Thawal District Police ki SP ga khusamnaduna sibigi sairak piraba miyo asibu jail phawba mahaki maikida lepkiba council gi khuthangda escort tawnabasu khanki aduga thasigi kungani panda miyo asibu conviction pikiba court asigi judgment amasum order yauna masigi proceedings in criminal procedure code CRPC gi Section 366 ki makhara High Court of Manipur gi Register General da confirmation ki damak pibugo loinana matter asi High Court ki judge ki mamangna puthok pinabasu khanki panmayabadi laikhidrabi asi Sidul Caste community gi manung chanba Imphal East ki Andro Singdong laikai digini ma ka nungsi mari leinarakpadigi napurabi mahakpu hokiba kumja English ngani ga taragi June 19 gi ayukta Thawal Kaithel gi Yeripok lamdaida unasi herakpadigi laisabi sina mafam adu tana mayumdagi diesel auto rickshaw ama tongduna chatkibani mafam aduda makhoi ani unaraba matung hotel amada sangduna sa thakminaraga Thawal laisang themlomda passenger sienba jeep amada amuk punna tonglaga chatminakibani adubu lamkhangda kumthauduna case asigi wayel da prosecution witness PW number 1 okiba laurembam ongbi Sushila Kobi amagi yumda sielabani haiduna sangminaduna pung khara lairamlagba matungda numidang pung 8 rom tarakpada convict asina laisabi subu songtham kona maitei lekai gi Imphal Tural Mapal gi mafam amada puraklaga khanghaudana convict asina lilakpa
टी-शर्ट फुरित अमना लेसाबी असिबु मौखुरी लखतुना वखल मंगनखिबनी तंजा असिदा माकपो अमु हना नुपी ओइबिगी इकाय खमनबा मंगनबिरबा मतुंगदा माकना हानादगी लैरगा पुरखिबा हु मयादा हाइजिलबा मतुंगदा लेसाबी असिबु तोरेल ताना सिंगथरगा थादखिबनी थौदो असिगी मतंगदा लैखिद्रबिगी मौपा असैबम थंबौसनाना कंप्लेनेंट ओइदुना जून 23 इंग 2010 थौबाल पुलिस स्टेशन रिपोर्ट अमा तरोखिबनी रिपोर्ट तरोखिबा नुमित असिमक्तदा लैखिद्रबिगी पत्थपुम थरमलबा हक्सांग सोंगथाम कोना मैतै लेकाइगी इम्फाल तुरलगी मफम अमदा रिकवर तौखिबनी थौदो असिगी मतंगना थौबाल पुलिस स्टेशन रजिस्टर तौदुना लखिबा केस अदुगी एफआईआर नंबर 83 of 6/2010 under section 368 of by 302 by 120 B by 201 by 376 IPC ni केस असिगी सर्चिट पुलिस की मैकेदिगी सिप जुडिशियल मजिस्ट्रेट CJM थौबाल की कोर्ट थागलकपदगी कोर्ट असिना क्राइमिनल ट्रायल कोर्ट ओइरिबा सेशन जज थौबाल मणिपुर की कोर्ट कमिट तौरकपदगी मसिगी वेल सथरखिबनी सेशन कोर्ट असिना थौदो असिगी सर्चिट की मतुंगिना लखोटखिबा सेशन ट्रायल केस अदुगी नंबर 4 of 2016 ni ngasi pangthokkiba order of sentence adu sibigi serak pikraba irom sauren gi maikeda lepkiba council na bix asigi mathakta issue tokiba warrant of arrest ki notice adu recall tobina bhaijakhi court na sentence hearing proceeding lokhalakpada prosecution gi maikeda lepkiba additional public prosecutor Dana Kumar P gi makedigi nupi angang na sathaba crime sing asi nomo gi hengalakpaga loinana thaudo osida phadok pi riba miwe sina nanthoknabagi pambai leijakhidrabi victim laisabi dubu hat pakhakta natana ma ki punung du yauriba angang adubu su hatok pikhibane maram aduna khwaidigi tangna thokpa thaudo singi manungda ama oiriba thaudo osida phadok pikraba irom saurian bu khwaidigi akpa serak pibina baijakhi masigi on tainabada convicts asigi maikeda lepkiba council KIS ध्यानचंदना इरम सौरेन असि हौजिक्ति थौबाल अक्थोकपमदगी नुपी अमगा लुहोंगदुना पिकलिबा मसा अनि लैरे हाइना फोंदोखि अदुगा माकपु कन्विक्शन पिखिबा थासिगी 29 दा लाउथोखिबा जजमेंट अमसुम ऑर्डर अदुगी नुमित्ता कोर्ट मसा लाखिदबा माकी मथक्ता नन बेरेबल वारंट ऑफ अरेस्ट इशू तौखिबदुगी मतुंगिना ngasi मा कोर्ट असिदा लाक्तुना सरेंडर तौरबनिना माकी मथक्ता इशू तौखिबा वारंट ऑफ अरेस्ट अदो रिकॉल तौबिना वाइजखि कोर्ट नकलनिगी काउंसिल सिंगी वफम सिंग तारबा मतुंग ngasi सेशन जज थौबाल gi ahanba amasum लैंड मार्क ओइरबा ऑर्डर ऑफ सेंटेंस असि कोर्ट असि जज अरिबम नौतुनि सुरीना मार्क ओपन कोर्ट लौथोखिबनी अमसुम अमरोमदा हौजिंगना कोर्ट असि प्रेसाइडिंग ऑफिसर जज ओइरिबि ए नौतुनि सुरीना सेनापति डिस्ट्रिक्ट की स्पेशल जज प्रोक्सो ओइरिंगै मतमदा मसागी सही 19 सुरबा नहा अमबुसु मागना सही मरी खक्त ngairibi nupi masa amagi ikai khumnaba mangalaga hatok pikhibigi damak sibigi serak pikhibani sidriba phawba tharu yalaga hananaba order pikhiba convicts adugi maming R David sei 19 apokpa Zaunirang Elias Sarang khawi senapati district ki manung chanba maram kabanam beles tagini convicts asina piklibi nupi masa du bukumza inglisingani ga taraga mangagi December 15 Christmas numiki numidangda sangon amada pusinduna namdun ikai khonaba mangan biraba matungda hatok pikhibani makpu sibigi serak pibigi order of sentence aduna July 13 inglisingani ga taraga nipanda laukthokibani amasum ani suba oina presiding officer oina session judge senapati oiringi matamda Imphal East ki iko kaithel Pukri hongba Memi Kobi Laishabe Mabu Hatoklaba Matunda Masada Yorokpa Sana Lupagi Lighting Punama Lautolaga Borak How the Halaga Idil to Rail Tadakiba Taudoka Mari Lenaba case Amaki Wayel Su Masida Scenery Mio Singi Manundagi Yum Kaibam Rohit Elias Rajesh Kungamata Apopa Lakidraba AMD Riyaudin Ketrigao Makalekai Busu Sibigi Serak Pikibane Mahakpusu Sidriba Papa Taudu Yanduna Hatnabagi sentence of order Aduna Mamangi Kumza English singing Taraga Mapangi February Mangada presiding officer as you open court Aduda Loktokibane Renana Ngasi Loktokiba order of sentence asigi matung ina irom Saurian Bushibigi Serak Pikiba Asi Taraga Hausu Power the Manipur Judicial Service MJS
ग्रेड 1 ओइरिबि जज असिना मसा मसागी मरालसिंगी मतुंगिना मरी लेनबा लॉगी सेक्शन सिंगी मखार सीबगी सराक पीखिबा पुन्ना मियोय अहुम सुरे हैनसु पावसिना मखा ताना फोंदुरगली अदुगा म्यामदसु करी वखर लेबिबिगी हैबदु सिंजोय छोदना कमेंट बॉक्स द कमेंट अममतंग ड्रॉप तौबिरमो हायना मणिपुर टॉप चैनल गी मेकेरी अपील तौजरी अदुगा हौजिक ओइना काइनरसी म्याम अदुगा अनौबा हेक ई पाव लेबिगा म्यामना ngami khoi thuna yangna share tawba ngamna bo hona jara ken thank you